Kakwa da thokiba thodok kamari lainana tha sigi tang tarani thoidagi rims ki ICU da Laikan-Narakhibi Kakwa Naorem Leikai Dagi laishram ningol Naorem Sanjita chahi kuntramari ngasi rims Imphal da Leikhidre SKTV na rims ki authority dagi fangba pawgi matung ina Sanjita Lonotrophic support ka loinana rims ki ICU da ventilator haptuna aruba pheebam da Laikan-Narakhibi adumoinamak Ngashi Nungthil pung aniga minute kunifan taba matamda laikanaba ngamdana Leikhidabani hairi Leikhidre Sanjita gi hakchang postmortem taunaba thoram tawkhre panba yai thasi gi tang tara marida thama pan suraba Sanjita gi pibuk nungi angangsu sina lokthokpaga loinana khoisaungna raba miyana mathangi numita Kakwa da leiba singdamai police station gi gate mamangda thamjinuna khongjang jangsin khibani adubu thodok aduga mari lainana semkhiba JC ga lenga kawari sanaraba matung yanaba purakpadagi Leikhidraba angang adugi hakchang lawduna mathau mangam pangthoknaba yanakhibani panba yai thasi gi tang taragi numidangda Imphal West ki singdamai police station na konba Kakwa amasung singdamai gi marakta National Highway 102 paringda miyamna khongjang changsenbada security force na kaplakhiba tear gas ki maikhuna sokpadagi rims ta pukhatuna Laikan-Narakhibi